ग्राम पंचायत की मनुंगदा लैरिबा खुंगंग सिंगी चमजरबा मियामदगी जॉब कार्ड की थबक सुबगी पैसा अमदी हाउसिंग लोन की पैसा कनाना हुराली लाइरबा मियाम की दमक PMAYG की मखादा अपिक सेनफम पीरिबा हाउसिंग लोन की पैसा चंगलकपगा लुपा लिसिंग अहुमदगी 10 फाउबा कनाना लौबा लाखिबगे मियामना फोटो काफौनबा होनरिंगै लाइरबा मियाम की मिंगदा कनाना पैसा हुरानबनो पुमनमक असिगी पाउकुम मियामना सोइदना पामलमगनी अदुबु चमजरबा मियामनदी हुरानबा खुदिंगमक सोइदना खंगलमगनी हाइदोकपा ngamdaba oiramgani October की तांग 13 की नुंगथिल पुंग अनि ताबदा MGNREGA 2023-24 अमदी PMAYG 2021-22 अमदी 2023-24 की मखादा इरेंगवन कम्युनिटी हॉल दा कक्चिंग सिटी ब्लॉक की मनुंग चनबा इरेंगवन ग्राम पंचायत की ग्राम सभा फमदुना सोशल ऑडिट तौखी ग्राम सभा अदुदा All Irengwan Football Association AIFA कोबा क्लब अमना मियाम की हक चप चाना फंगनबा होनबदा लौखिबा थौदांग सिंह ग्राम पंचायत खुदिंगमक्ता लैरिबा क्लब सिंगना लौरबदी कनानासु चमजरबा मियामदगी पैसा हुरानबा ngamloi मियामनसु अइगी मिगी नाइदना थमोय शेंगबा मथौ तारी इरेंगवन की क्लबना ग्राम सभा मिफमदा लौखिबा थौदांग मित्येंग तामिनसी वही मियाममा हाइबिदरे कोई सुखंगदब क्या खाने अदुबु अगी ओइबा असिसे सोशल लिमिट ओइबनिना आई इसागी पर्सनल XYZ कनामता हाइजबसु नाते अदुबु पर्सनल ओइबा अगी क्वेरीज खरा मखन अनि अहुम थोकना PMAYG किसु NREGS किसु PMAYG दई होजगे एकोगी सादा फाइ फास्ट सिगी थबक इंखांगी मैम से नैनद्रिंग सादा फाइ फास्ट ऑडिटर मोइना राइफल लोइबा ngasi agencies में आमुन से लेरे प्रजा से लेरे माइबेन से लेरे ऑफिसर से लेरे साना तौबीबी आबा लॉफुल एक्ट लोइबा करी लेबनो तो हाना पब्लिक ता सेंगो पिरो अदुगी मतुंगिना कनाना करी लामबनो हाइबदसु आई हाइजगे आन मयाम तौबी परम से एउ ओपन से पारी से सही थबक सुरजीरा नतगा हलजिरा नतगा एतो बिसिरा हाइज मयाम के याब तुझे चकदोइ से को से नयदी तो आई के नता जर के केनो दा मयाम के याब ने चतुइ ने दी मयाम के याब दा सु यादव सु याउदोइ ने वा वने लाक्तार गदी जुम सुक्षा सादबदु मयाम ने यारे हाइ कादा आई याव के दु सु यारे सुबि को आई क्वेश्चन दी ला यागे सागी उत्तर मोय बगी राइटफुल गवर्नमेंट अरे थबी रही ने यंगशन बिलुरो ना कई तो गया के दशन को ऐसा है जो दुमुद थबक्सी अपुम फाजल भारत तरे तो ताजी साइदा मयाम निंगदी अवेयरनेस फंड पीरगा नतगा साइ वलम निबा के सिंगजे मदुगी मेकत नबगी टाइमिंग दु मपीबा को तो तो सुरु बिना को एजे इम्यूनिटी गा अदगी तोरोय नतगा तोरोय आतारती अकोइदा साइगी मरुदा पेशारो ते दोइ पेस तो कोइनी अदु ए थबक्सी सिगिजे के तो द्रे पत्रे न के तो तारगदी ओके कोइना इरपनी को कोइना गंतोइजे हारिबा के नोजे थबक्सी सुबाइ बाइ दाइरे सि के तो रे सिगी बागिजे अपुं पान ले जदु न मिता सिगी तो पैसाजे सुबाइना लाना सिनगरनिना सिगी पैसाजे हकत हलु अदु बिदु पाकोनो ओदा तो हो दे सर PMAY से कोइना खंजबदा लाइरब प्रजादा फंगहनना बाबु मीडिया दुबा यामना ममिंग नायना स्कीम मनेना खंजे सिदा खोगी लोकेलिटी द थोइबा प्रॉब्लम जसा सिम खतन सादा आई हाइजगे वंस पैसा जे फर्स्ट इंस्टॉलमेंट सेकंड इंस्टॉलमेंट ब्लॉक द लेबिलिबा और रिलेटेड ngasi लाकबिरि में आमसना पैसा तो थादो हाइदि केम ngam पोते प्रजा ज्ञान ताबियो को सेंटर देगी यदि मथंग मथंग ला कान ब्लॉक तो यो कान मोइन फर्स्ट इंस्टॉलमेंट सेकंड इंस्टॉलमेंट पीबी ने अदु वखोइ सिदि के दरे सा फर्स्ट इंस्टॉलमेंट ओइसनु सेकंड इंस्टॉलमेंट ओइसनु मतम दुगी मेंबर ओइसनु दगी प्रधान ओइसनु लैरिबा रिप्रेजेंटेटिव में आमसना चंगी बेनुंग दुदा नंगी पैसा चंगरे आइगी सरुक सिंगे पियो हाय लुपा लिसिंग अहुम पियो हाय बियावे मंगा पियो हाय बियावे एकोइना खंगोग द बकांदा 10 लोगी बिसु यावे सिगी ओइबा पोचिदा सा होय ngasi kitangdi थेंगरे आइना सादा नॉलेज पीबसे को अदुबु लाइरब प्रजागिने न लाइब पैसा से
मतौ करमना मतम मतम दुगी रिप्रेजेंटेटिव मैम सिना आई कमीशन पियोना हाइरिबनो और याब्रा यादब्रा कईगुंबा कनागुंबा मना लालम तारगदी सागी साइड की कई तो गया गिरिवी को शुद्ध कोई न सुहान वमार करा दिन ताजर आदि कोई उजिक्से केनोकी फंड ट्रांसफर तो उसे कोई कैश पे बिनम तक नते को कोई ऑनलाइन ट्रांसफर ना तनी तो उजिंगे कोई सेक्शन तो पदेगी ना कोई की थर्ड इंस्टॉलमेंट लोग आप तो कोई बेनिफिशियरी तो की मागी कोई दा रजिस्टर तो ले मागी बैंक अकाउंट तो अतो तो नहीं कोई ना काटो तीजे से कोई पीएमए वाई की गाइडलाइन के मतलब ना कोई सेक्शन ये थोपका फर्स्ट इंस्टॉलमेंट भी तो है ने को अतो से कोई सेक्शन दे तुम ना तो है अभी तो फर्स्ट इंस्टॉलमेंट काटो पॉजिटी कोई सेंटर की फंड थादो की मखा फोन बनिना सेंटर ना फंड थादो होगा कोई फर्स्ट इंस्टॉलमेंट थादो बने को फर्स्ट इंस्टॉलमेंट थादो होगा अकोई की साइट तक दी अकोई ना तौदी जा कोई की एफटीओ को वे को अकोई की फर्स्ट सिग्नेटरी आबो मन लाइगनी सेकंड सिग्नेटरी आबो मन लाइगनी सेकंड सिग्नेटरी जुना वीडियो नो दनी फर्स्ट सिग्नेटरी जुना कोई की अकाउंटेंट को इन कोई की अकाउंटेंट से तुम एनीवन कना गुमना तुम वो है कोई की ब्रो की दे ना तुम वो के को कनो अदो कोई नी की कनो तो डीएससी को हापोगा तुम्हारा करी फंड ट्रांसफर होता है एफटीओ ना अदो तो रगा कोई थादो की दुनिया अदो से पैसा जो कोई कनो देखी स्टेट तक की सिंगल नोडल अकाउंट नंबर ले को मोगी एसबीआई की अकाउंट लगे न मोय बने अदुदा पाक तोरा थमगा अकोई की हो मणिपुर से पैसा लाय हाबगा अदुदा की नि कामना दुइसे सिदा अकोई न करीब के रदो ngam बनते अकोई दकी वन से तो काथो क्रा लोग मतु का बेनिफिशियरी त चंग बदो अदुदा की दी अकोई की केनो के रिस्पांसिबिलिटी से लई ट्रेड को अकोई ना कोई तमना हारे वे एलिगेशन दो अदर माना पाव कोई ताबजु यावे कोई हाई म्याम जिंदा कोई सी एमओ ओनली 1,30,000 तक लेबा अदुदा कोई की करी अदुदा की पैसा लौटी मी हुजिंग कोई की याम बे अमाउंट नते तने को 1,30,000 दुदे अदुदा करी थक करे कोई युम मसाबो मपने अदुदा कोई कई गुबत मै तो यार मगजो कोई ताउ बनो ना तमाई हाजे कोई ना अदो कोई तदी अदुम प्रूफ तो अमता लेतबनी ना कोई नदी कनो तो वधी कम जात रहा है तारे को टीम है जब तो कोई की साइट तक दी कैश पेमेंट तो नता बनी ना कोई की कनो ना तने बा इंडिविजुअल बेनिफिशियरी अकाउंट की मागी बैंक अकाउंट ना तने कोई चंगल ली तो मैं नंबर है का फर्स्ट तो मैं ला का 48,000 चंगे होदे तुम होना कोई की लोकल रिप्रेजेंटेटिव में आने पिछा पियो है हो सिगी मुसाई लाइव मी युम कई ले जदे न सरकार न थादर को सिंफम द बुक्सो अमुसु पैसा पियो हाय रियो सन्न बिजि वो कथा अको युदम मोइना दे आई एज अ रिप्रेजेंटेटिव ऑफ वाइफा को युदम मोइना मदुकुंबा अको की सिदगी लोकल लगी टीआरआई न लालक ओइगेरा प्रजा दगी लान ओइगेरा नसाई पैसा न थंबिगिबा मथंग दे ना एजेस थोक प्रगति आई नंथुन ड्रेस चेंज लौदरगदी फोटो कापरोय फोटो कापसु रिजेक्ट चलन पैसा फंगरोय गतम जानता बिरो को मथंग ला कांददी कोई पुन थोगा इसागी सुविधा लौना न बुना बतारे अदुना तब मखासदी अइना सादा साग लेबा कांदा हायो बिजली सा कनो गिनिदा कोई लेरिबा पब्लिक मैम सिदा चमम नबा लेरिबा कोलिबा मैम सा मत होगी बसिंगदि हलो यारो साइबा सिदी ओपनली तौगिबा अमत नते लोन तौगिबा आतनी अदुगा लाकदौरिबदा अदुगुम्बा थेंनबा तारे कोई XYZ कनागुम्बा सर मसक खंगौरेदना को सागी मनाक दुम नत्रगसु हैतेयागसु लेरि लोकल क्लब कोई फाले जदि अदुम कनागुम्बा दुम संगपिरो दुम सारे कंप्लेन तौसी मरम सुगा सादना पैसा मता टीवी याबना के अनाम दम वरि ओ तो पजिबिदु सुंबसे थोक माने थोक जे कोइदा प्रजादा हाइजेनि बो नसाई बामांदा हायरे साई युद्धा मनोद पंगदबसे लाबन सि कुछाद है कदा की मिंदा से ममिंग दि पल्ले मै को संगै सुबिको अदो इसागी फंगम तो बने साई पुलिस ने फायर पल्लग फाम खोप पैसा हलत खोलत तोइनो कुदम इति कदोगी अकाउंट दा रुपा लापसी मुचा संगरे हलु है तादे लापसी मुचा द हदु नत्रो साई अम्मा दुना पासी मा त्रा लोगी तो मादी नो द पिलर हो नत्रो
ꯑꯗꯨꯗꯤ ꯄꯩꯁꯥꯗꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯊꯪꯗ ꯁꯨꯡꯄꯤ ꯄꯤꯕꯤꯒꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯥꯏꯖꯕꯗꯤ ꯌꯥꯔꯦꯀꯣ ꯏꯁꯥꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯕ ꯏꯁꯥꯒꯤ ꯄꯩꯁꯥꯅꯤꯅ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯀꯣ ꯌꯨꯝ ꯁꯥꯕ ꯊꯣꯛꯄꯗꯨ ꯁꯥꯕꯤꯔꯣ ꯄꯩꯁꯥꯗꯨ ꯂꯧꯕꯤꯔꯣ ꯑꯗꯨꯗ ꯑꯇꯩ ꯑꯇꯩ ꯄꯤꯕꯗꯣ ꯅꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯅꯣꯏꯒꯤ ꯅꯈꯨꯠꯇ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯁꯜꯂꯦ ꯅꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯁꯥꯔ ꯑꯣ ꯃꯣꯏ ꯍꯥꯏꯁꯤꯀꯣ ꯑꯗꯨꯒꯤ ꯄꯨꯂꯞ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯤꯅꯣ ꯄꯤꯔꯤ ꯄꯩꯁꯥꯗꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯣꯏꯁꯨ ꯍꯥꯏꯌꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯐꯥꯔꯁ ꯐꯦꯁꯀꯤ ꯃꯣꯏꯅ ꯅꯤꯔꯤꯕ ꯄꯩꯁꯥꯗꯣ ꯄꯤꯍꯧꯗ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯐꯦꯁꯇꯒꯤ ꯆꯦꯟꯕ ꯆꯣꯡꯕ ꯄꯦꯄꯔ ꯋꯥꯛ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯇꯝꯕꯅꯤꯅꯀꯣ ꯃꯥꯅ ꯖꯣꯇꯤꯛ ꯇꯧꯕ ꯂꯥꯛꯄ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯀꯥꯞꯄꯒ ꯖꯣꯇꯤꯛ ꯀꯥꯞꯄꯒ ꯅꯍꯥꯟꯈꯩ ꯆꯦꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯉꯁꯥꯏ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯙꯥꯔꯗꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯣꯏꯕꯗꯒꯤ ꯄꯩꯁꯥ ꯀꯥꯞꯄ ꯌꯥꯗꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯏꯁꯇꯥꯏꯄꯦꯟ ꯂꯥꯛꯑꯒ ꯑꯗꯨꯗꯣ ꯀꯔꯦꯛꯁꯟ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯥꯅ ꯕꯦꯅꯤꯐꯤꯁꯔꯤꯅ ꯋꯥꯟ ꯁꯦꯛꯁꯟ ꯇꯧꯕꯗꯤ ꯃꯁꯥꯅ ꯆꯦꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯊꯣꯛꯏ ꯑꯗꯨꯝ ꯐꯝꯃꯤꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯁ꯭ꯇꯥꯐ ꯂꯥꯛꯑꯒ ꯖꯤꯑꯣꯇꯤꯛ ꯇꯧꯔꯒ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯐꯟꯁꯤꯗꯤ ꯀꯩꯅꯣꯒꯤ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜꯅꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗꯒꯤ ꯊꯥꯗꯣꯔꯛꯏꯕ ꯐꯟꯁꯤꯗꯤ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯔꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯤ ꯐꯟ ꯊꯥꯗꯣꯔꯛꯏꯁꯤꯁꯨ ꯃꯣꯏ ꯑꯩꯈꯣꯏ ꯕꯦꯅꯤꯐꯤꯁꯔꯤ ꯃꯁꯤꯡꯗ ꯌꯦꯡꯉ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯂꯥꯛꯑꯦ ꯇꯥꯕꯒ ꯃꯌꯥꯝꯁꯦ ꯃꯨꯟꯅꯗꯣꯏꯅꯤ ꯕ꯭ꯂꯣꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛꯁꯦ 70 ꯕ꯭ꯂꯣꯛ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗ ꯁꯤꯁꯦ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ PMAYꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯅꯤ ꯄꯩꯁꯥ ꯂꯥꯛꯑꯦ ꯇꯥꯕꯒ ꯑꯗꯣ ꯃꯨꯟꯅꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯍꯥꯟ ꯑꯩ ꯃꯃꯥꯡꯒꯤ ꯄꯩꯁꯥ ꯂꯥꯛꯄꯩꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯂꯥꯛꯄꯤꯔꯝꯃꯤ ꯏꯆꯦ ꯈꯔ ꯂꯥꯛꯄꯤꯔꯝꯃꯦ ꯑꯩꯒꯤ ꯃꯅꯥꯛꯇꯀꯣ ꯃꯣꯏꯗꯣ ꯃꯌꯥꯝꯒꯤ ꯐꯥꯔꯁ ꯏꯟꯁꯇꯣꯜꯃꯦꯟꯗꯤ ꯆꯪꯉꯤ ꯑꯩꯈꯣꯏꯗꯤ ꯆꯪꯉꯛꯇꯦꯅ ꯑꯩꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯄꯥꯈꯠꯂꯧꯔꯝꯃꯤ ꯀꯩꯅꯣ ꯅꯠꯇꯦ ꯃꯌꯥꯝ ꯁꯥꯎꯔꯤꯗꯣ ꯑꯗꯨ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯀꯥꯞꯇꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯗ ꯀꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯟꯗꯣ ꯑꯥꯗꯒꯤ ꯐꯖꯅ ꯂꯥꯛꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯟꯗꯣ ꯐꯖꯅ ꯑꯥꯗꯩ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯔꯒ ꯑꯁꯣꯝꯒꯤ ꯁꯤꯡꯒꯜ ꯅꯣꯗꯦꯜ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯀꯤꯗ ꯂꯩꯕ ꯑꯦꯀꯥꯎꯟꯇꯣ ꯄꯩꯁꯥ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯃꯣꯏꯗꯣ ꯔꯤꯖꯦꯛ ꯆꯠꯂꯒ ꯑꯥꯗ ꯐ꯭रीꯖ ꯇꯧꯔ ꯂꯩꯈꯤꯕꯒꯤꯅꯦꯕ ꯑꯗꯣ ꯋꯥꯟꯁ ꯄꯩꯁꯥ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯈ꯭ꯔꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕ ꯄꯩꯁꯥ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯃꯨꯜꯍꯟꯒꯦꯗꯣꯏꯅꯣ ꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯨꯡꯒꯪꯁꯤꯡ ꯆꯥꯎꯈꯠꯅꯅꯕ ꯊꯥꯗꯕꯤꯔꯛꯄ ꯌꯥꯝ ꯐꯖꯕ ꯐꯟ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯁ꯭ꯀꯦꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒ ꯁꯥꯔꯒꯁꯨ ꯄꯥꯔꯁꯣꯅꯦꯜ ꯑꯩ ꯗꯤꯁꯤꯒ ꯎꯅꯔꯒ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯥꯔꯗ ꯑꯩ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯖꯔꯝꯃꯤ ꯁꯥꯔ ꯁꯨꯝꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯉꯁꯤꯐꯥꯎ ꯂꯩꯇꯦ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯩ ꯁꯥꯔꯗ ꯑꯩ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯁꯥꯔ ꯑꯣꯗꯤꯇꯔꯗ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯁꯥꯔ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯅꯨꯡ ꯊꯥꯕꯒꯤ ꯊꯕꯛ ꯑꯃ ꯁꯥꯔꯅ 2,600 something ꯋꯥꯠꯂꯦꯅ ꯍꯥꯏꯕꯤꯕ ꯑꯃ ꯂꯩꯈꯤꯗꯅꯀꯣ ꯃꯗꯨ ꯁꯥꯔ ꯑꯦꯀꯥꯎꯟ MC ꯁꯦꯛꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯁꯥꯔ ꯅꯣꯂꯦꯖ ꯂꯩꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ MC ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯦꯖꯦꯟꯁꯤꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯑꯒ ꯃꯨꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯕꯛ ꯂꯣꯏꯗꯕ ꯄꯣꯠ ꯑꯃ ꯀꯔꯤ ꯃꯔꯝꯒꯤ ꯄꯩꯁా ꯊꯥꯗꯣꯛꯏꯅꯣ ꯀꯅꯥꯅ ꯄꯩꯁా ꯆꯥꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯥꯔ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯦꯛ ꯐꯥꯏꯟꯗꯔ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯍꯨꯠ ꯃꯌꯥꯝ ꯑꯃ ꯁꯥꯔ ꯆꯍꯤ 2.5-3 ꯃꯇꯝ ꯃꯥꯡꯗꯅ ꯂꯩꯀꯥꯏꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯇꯧꯔꯒ ꯑꯦꯖꯦꯟꯁꯤ ꯀꯌꯥꯒ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯣꯔ ꯊꯕꯛꯁꯤ ꯃꯄꯨꯡ ꯐꯥꯔꯒꯁꯨ ꯁꯣꯝꯗ ꯄꯕ꯭ꯂꯤꯛꯀꯤ ꯅꯤꯗꯁ ꯈꯔ ꯂꯩ खितंग हपचनबियो हाइबा कांदा अखोय हापदि ngamaroy adi नियम सु नते चुमी नियम सु नते अबदबु एजेंसी में आमदना अखोय द पनबिबसे असai अखोय इना अमना सु पनबिरम मेदना पैसा परसेंटेज पीओ हाइदना लेब पोरमा ऑफिशियल की ओपनली adi internally थबक सुरी बमसुम थबक सिनलांग जो मैं आम सेंद लेब सिना मरम वर्ग मोइसु थबक हपचलो हाइबसे ngam पोट मा कोइ दम ततना कमीबा पैसा लवे हाइबना सिलेरे पी हाइब एजेंसी में हम सिलेरे साना मियाम मांगतन हंबिरो एजेंसी ngै सिलोइ लेरे नको साना हंबिरो पी और लौदे
करीगुंबा अखोगी एजेंसी PRI सिंह पैसा सिंह पीदे ऑफिशियल परसेंटेज पीदे है तारगदी सरकार ना पीरमबा अमसुंग पीरमदबा हाइरिबा इसा इसा ना सुब थबक मफम सिंह मसाई पीदे हाइरिबा पैसा तो की थबक हापी तारे कोई पब्लिक सर्विस ꯑꯩꯅ ꯍꯪꯗꯣꯏꯁꯤ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯑꯣ ꯂꯩꯔꯤ ꯕꯤꯗꯤꯑꯣ ꯖꯨꯅꯤꯌꯔ ꯕꯤꯗꯤꯑꯣ ꯄꯤꯑꯣ ꯃꯣꯏꯁꯤꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯗꯅꯣ ꯌꯦꯡꯗꯣꯏꯁꯦ ꯈꯨꯗꯝ ꯇꯧꯔꯣ ꯑꯗꯨꯁꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯣ ꯂꯧꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯁꯤꯔꯕ ꯅꯪꯅ ꯍꯪꯕ ꯄꯥꯝꯃꯦ TVD madam yaris leidena ko MIC site tagi any ina MIC sanction ju madam yauna tawlo adagi koi pisa pi hai got mayam silu leide adum hangna le yare koi tajage kari pibno pidabno or piraga na pedo ꯀꯅꯥꯗꯅꯦ ꯍꯥꯏꯕꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯏꯁꯥꯗꯒꯤ ꯃꯍꯨꯠ ꯊꯤꯑꯕ ꯁꯣꯝꯗ ꯄꯩꯁꯥ ꯆꯪꯉꯦ ꯂꯨꯄꯥ 5,000 ꯄꯤꯌꯨ 3 ꯄꯤꯌꯨ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯈꯤ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯁꯣꯝꯒꯤ ꯀꯩꯅꯣꯗ ꯆꯪꯕ ꯑꯗꯨꯗꯨꯒ ꯁꯣꯝꯒꯤ ꯃꯁꯤꯡꯗꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯨꯁꯜꯂꯛꯈꯤꯒꯦꯀꯣ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯒ ꯄꯥꯒ ꯌꯥꯅꯔꯒ ꯄꯩꯁꯥꯁꯦ ꯄꯤꯔꯝꯃꯦ ꯆꯨꯝꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯅꯣ ꯑꯃꯗ ꯅꯪꯒ ꯄꯥꯒꯁꯤ ꯌꯥꯅꯔ ꯄꯤꯔꯝꯃꯦ ꯌꯥꯅꯔ ꯄꯤꯔꯝꯕꯁꯤꯗ ꯍꯧꯖꯤꯛꯁꯤ ꯅꯕꯥꯅꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯄꯤ ꯍꯥꯏꯕ ꯅꯪꯅ ꯂꯧꯏ ꯑꯣ ꯀꯩ ꯇꯧꯗꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯁꯤꯗ ꯅꯕꯥꯅꯤ ꯌꯥꯅꯔꯝꯕꯁꯤꯗ ꯑꯩ ꯀꯔꯤꯅꯣ ꯑꯩ ꯕꯤꯆꯥꯔ ꯇꯧꯗꯣꯏꯁꯤ ꯁꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯌꯦꯕꯀꯣ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯂꯧꯖꯕꯗꯣ ꯑꯩꯒꯤꯗꯤ ꯄꯩꯁꯥꯗꯣ ꯂꯧꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤꯗꯣ ꯃꯌꯥꯝ ꯀꯛꯐꯝ ꯅꯪꯅ ꯄꯤꯔꯨꯏꯔꯥ ꯑꯃꯅ ꯄꯤꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯕꯤꯆꯥꯔꯁꯤ ꯉꯁꯥꯏꯒꯤ ꯆꯦꯗꯗꯤ ꯂꯣꯏ ꯇꯥꯏ ꯂꯧꯗ꯭ꯔꯤꯗꯤ ꯍꯥꯏꯕ ꯂꯧꯗ꯭ꯔꯤ ꯍꯥꯏꯁꯤ ꯁꯤꯒꯤꯗ ꯄꯩꯁꯥꯗꯤ ꯁꯤꯗ ꯂꯨꯄꯥ 8,800 ꯆꯪꯈꯤ ꯑꯁꯤ ꯁꯤ ꯇꯥꯔꯤꯅꯦ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯁꯤꯗꯒꯤ ꯅꯪꯒ ꯃꯥꯒ ꯌꯥꯅꯖꯔꯒ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯤꯒꯤ ꯊꯕꯛ ꯁꯨꯕꯁꯤꯒꯤ ꯅꯪ ꯂꯨꯄꯥ 1,30,38,000 ꯐꯪꯈ꯭ꯔꯦꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯎꯗꯣꯏꯅꯦ ꯑꯗꯨꯗ ꯅꯪꯒ ꯃꯥꯒ ꯌꯥꯅꯕꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯁꯤ ꯑꯩ ꯁꯤꯗꯗꯤ ꯅꯪ ꯐꯪꯗꯦ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯇꯧꯗꯨ ꯊꯥꯗ꯭ꯔꯦ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯅꯤ ꯁꯣꯝꯒꯤꯗ ꯉꯁꯥꯏꯒꯤ ꯄꯥꯔꯤꯕ ꯃꯌꯥꯝꯁꯤꯗ ꯊꯕꯛ ꯁꯨꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯨꯗꯕ ꯀꯥꯡꯕꯨꯁꯤꯒꯤꯅ ꯄꯩꯁꯥꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯁꯨꯕꯗꯣ ꯄꯩꯁꯥ ꯊꯥꯗꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯄꯤꯗꯧꯕꯗꯗꯤ ꯁꯤ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯏꯁꯣꯔꯗ ꯄꯤꯗꯣꯏꯔꯥ ꯖꯤꯑꯥꯔꯑꯦꯁꯇ ꯄꯤꯗꯣꯏꯔꯥ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯁꯤꯒꯤꯁꯤ 2024 estimate 사자ꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯑꯥꯒꯤ ꯃꯄꯥꯟ ꯂꯝꯒꯤꯗꯗꯤ ꯕꯦꯜꯗꯥ ꯑꯗꯩꯗꯤ ꯁꯨꯝꯕꯔꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯒ꯭ꯔꯥꯝ ꯁꯚꯥꯗꯁꯨ ꯑꯩꯈꯣꯏ ꯋꯤꯂꯤꯌꯝꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯣꯏ ꯁꯤꯃꯤ ꯁ꯭ꯀꯤꯝꯒꯤ ꯀꯥꯡꯕꯨꯈꯩꯗꯤ MIS ꯆꯠꯄꯤꯔꯣ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯃꯅꯦ ꯑꯙꯥꯔꯅꯦ ꯇꯧꯔꯒ ꯄꯤꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯣꯏꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯒꯗꯤ ꯅꯣꯏꯒꯤ ꯄꯩꯁꯥꯗꯣ ꯐꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯁꯦꯡꯗꯣꯛꯅꯤꯡꯒꯦ ꯇꯧꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯁꯤꯃꯤ ꯁ꯭ꯀꯤꯝꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯊꯥꯒꯗꯕ ꯃꯤꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯀꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯒ꯭ꯔꯥꯝ ꯁꯚꯥꯗꯁꯨ ꯑꯩꯈꯣꯏ ꯋꯤꯂꯤꯌꯝꯗꯁꯨ ꯃꯁꯥꯃꯛꯇꯁꯨ ꯀꯌꯥ ꯍꯥꯏꯕꯤꯔꯝꯃꯕꯅꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯄꯤꯕꯤꯔꯣ ꯑꯙꯥꯔ ꯄꯤꯕꯤꯔꯣ MISꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯊꯥꯖꯔꯛꯀꯅꯤ ꯑꯗꯣ ꯃꯇꯝꯗꯨ ꯑꯩꯒꯤ ꯃꯤꯇꯤꯡ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟꯗꯤ ꯇꯧꯖꯔꯝꯕꯅꯤ ꯑꯗꯣ ꯃꯁꯤꯐꯥꯎ ꯇꯧꯗ꯭ꯔꯒꯗꯤ ꯃꯇꯨꯡ ꯇꯧꯗ꯭ꯔꯒꯁꯨ ꯁꯨꯝꯕꯅꯤ थबक लोइदना मतौ करमना पैसा थादोइनो MC दो सही अमगी ममांग सुरमबा थबक ngasi थबक लोइदे ना कोइ सर ऑडिटर ना हाइबिरे ना सर के मांगना मतौ करमना पैसा थादोइनो करियाना थादोइनो हमनिरा ꯑꯗꯨꯒꯤ ꯀꯩꯅꯣꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯄꯀꯥ ꯕꯦꯡ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯁꯤꯃꯤ ꯁ꯭ꯀꯤꯝꯁꯤ ꯀꯝꯄꯜꯁꯔꯤ ꯌꯥꯎꯋꯦ ꯑꯇꯩ ꯁꯤꯡꯒ꯭ꯔꯤꯡ ꯋꯥ ꯑꯗꯩ ꯀꯆꯥ ꯕꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯃꯤ ꯁ꯭ꯀꯤꯝꯁꯤꯅ ꯃꯣꯏꯒꯤ ꯈꯔ CX ꯁꯨꯄꯔꯒꯨꯝꯕ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯦꯒꯨꯝꯕ ꯃꯤꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯒꯗꯧꯕꯅꯦ ꯍꯥꯏꯕꯁꯤꯡꯗꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯒꯗꯤ ꯄꯩꯁꯥꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯔꯣꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯀꯩꯅꯣꯗ ꯖꯥꯔꯤꯁꯅ ꯍꯥꯏꯕꯤꯔꯤꯁꯦ estimate cost ka
ꯑꯗꯒꯤ ꯁꯦꯡꯁꯟ ꯇꯧꯔꯤꯕ ꯀꯣꯁꯇꯨꯒ ꯑꯅꯤꯗꯨ ꯈꯦꯠꯅꯩꯗꯅꯀꯣ ꯂꯩꯔꯤꯕ ꯏꯁꯇꯤꯃꯦꯠ ꯀꯣꯁꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗ ꯂꯩꯍꯧꯔꯤꯕ ꯏꯁꯇꯤꯃꯦꯠ ꯀꯣꯁꯀ ꯆꯥꯟꯅꯗ꯭ꯔꯤꯕ ꯄꯩꯁꯥ ꯈꯔ ꯏꯁꯇꯤꯃꯦꯠ ꯀꯣꯁꯇ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨ ꯃꯥꯡꯉꯤꯕ ꯄꯩꯁꯥꯗꯨ ꯍꯧꯖꯤꯛꯀꯤ ꯁꯦꯃꯤ ꯏꯁꯀꯤꯟ ꯑꯗꯒꯤ ꯏꯁꯀꯤꯟ ꯑꯗꯨꯗꯒꯤ ꯑꯦꯀꯥꯎꯟꯗ ꯄꯤꯔꯒ ꯊꯥꯕ ꯌꯥꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯩꯁꯥ ꯁꯦꯡꯁꯟ ꯇꯧꯔꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯂꯩꯗꯅ ꯀꯥꯞꯄ ꯌꯥꯕ ꯄꯩꯁꯥꯗ ꯐꯥꯝꯗ ꯀꯥꯞꯄ ꯌꯥꯕ ꯄꯩꯁꯥꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯀꯥꯞꯄꯤꯗꯦ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯔꯦꯁꯇꯥꯔ ꯇꯧꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯗꯤ ꯈꯟꯗꯗꯤ ꯃꯌꯥꯝ ꯅꯪꯅ ꯍꯪꯒꯤ ꯑꯟꯁꯔꯗꯣ ꯀꯣꯏꯁꯟꯗꯣ ꯑꯗꯨꯅꯁꯨ ꯑꯟꯁꯔ ꯄꯤꯕ ꯉꯝꯕ ꯃꯤ ꯌꯥꯎꯗꯕ ꯇꯧꯔꯤꯁꯤ ꯀꯣ ꯆꯨꯝꯃꯤꯀꯣ ꯑꯟꯁꯔ ꯄꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯥꯔꯠꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯟꯖꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯤ ꯉꯝꯗꯕꯅꯤꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯅꯣꯕ ꯂꯩꯗꯅ ꯈꯟꯕꯤꯔꯤ ꯑꯗꯣ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯦ ꯀꯩꯅꯣ ꯉꯥꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯩ ꯇꯧꯕ ꯍꯥꯏꯈ꯭ꯔꯦ ꯇꯧꯕꯗꯨ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯗꯤ ꯑꯣꯐꯤꯁꯅꯤ ꯑꯣꯐꯤꯁꯀꯤ ꯉꯁꯤ ꯂꯥꯛꯏꯕ ꯑꯦꯛꯁ ꯑꯣꯐꯤꯁꯤꯌꯣꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤ ꯗꯤꯁꯤꯖꯟꯁꯤ ꯐꯖꯅ ꯄꯤꯕꯤꯌꯨ ꯚꯤꯗꯤꯑꯣ ꯖꯨꯅꯤꯌꯔ ꯚꯤꯗꯤꯑꯣ ꯂꯥꯟꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯍꯦꯗꯂꯥꯏꯟ ꯑꯃ ꯊꯥꯕꯤꯔꯣ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯅꯤ ꯕꯖꯥꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯣꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯀ꯭ꯂꯥರಿꯐꯤꯀꯦꯁꯟꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤꯕ ꯃꯥꯜꯂꯤ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯪ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯑꯗꯨꯗ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯀ꯭ꯂꯥರಿꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯥꯖꯩꯀꯣ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯎꯕ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩ ꯇꯥꯖꯩ ꯁꯨꯃꯥꯏꯅ ꯀ꯭ꯂꯥರಿꯐꯤꯀꯦꯁꯟꯗꯣ ꯄꯤꯔꯛꯀꯅꯤꯉꯁꯥꯏ ꯀꯩꯇꯧꯖꯔꯛꯏꯁꯦꯀꯣ ꯑꯩꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯉꯁꯥꯏ ꯀꯩꯅꯣꯗꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯣ ꯌꯥꯎꯔꯤ ꯖꯤ ꯑꯥꯔ ꯑꯦꯁ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯖꯨꯅꯤꯌꯔ ꯚꯤꯗꯤꯑꯣ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏ ꯄꯤꯌꯨ ꯌꯥꯎꯔꯤ ꯄꯟꯆꯥꯌꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯤ ꯑꯩꯅ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯤꯇꯔ 2,400 ꯁꯤꯗꯤ ꯄꯥꯔꯂꯦꯟꯁꯤꯡꯒꯤꯒ ꯆꯥꯟꯅꯗꯕꯅꯤ ꯑꯃꯔꯣꯝꯗ ꯁꯤꯁꯤ ꯋꯥꯠꯂꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯊꯝꯃꯦ ꯁꯤ ꯑꯣꯗꯤꯇꯔꯒꯤ ꯇꯧꯗꯤꯁꯨ ꯀꯩꯅꯣ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤꯗꯤꯁꯨ ꯑꯋꯥꯠꯄ ꯄꯥꯝꯕꯁꯦ ꯑꯩꯅ ꯇꯧꯕ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯏꯃꯦꯖꯤꯡ ꯑꯦꯖꯦꯟꯁꯤ ꯉꯁꯥꯏ ꯊꯣꯡꯁꯨꯒꯤ ꯀꯥꯡꯕꯨ ꯃꯣꯏꯁꯨ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯁꯨꯖꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯗꯕ꯭ꯂꯤꯎꯁꯨꯒꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯒꯦꯁꯤ ꯍꯥꯏꯔꯤꯁꯤꯡꯗ ꯈꯨꯝꯒꯗꯕ ꯑꯟꯁꯔꯅꯤ ꯍꯥꯏꯕ ꯑꯣ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏ ꯁꯥꯔꯣꯏꯒ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯂꯧꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯃꯥꯏ ꯃꯥꯏꯒꯤ ꯑꯦꯝꯄꯦꯟꯗ ꯅꯦꯠ ꯅꯦꯇꯥꯅ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯅꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯧꯗ ꯌꯥꯗꯦ ꯑꯗꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯎꯗꯤ ꯇꯝꯗꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯔꯤꯄꯣꯔꯠꯇꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯅꯣꯠ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒ ꯂꯧꯕꯤꯔꯀꯥꯟꯗ ꯀꯦꯟꯗꯤ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯍꯥꯟꯅ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯏꯒꯦꯔꯥ ꯏꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯅꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯣ ꯃꯥꯒꯤ ꯗꯤꯃꯥꯟꯗꯨꯁꯨ ꯈꯪꯉꯅꯤ ꯁꯦꯟ ꯂꯥꯟꯅ ꯆꯠꯈꯤꯕ ꯈꯪꯉꯅꯤ ꯊꯕꯛ ꯂꯣꯏꯗꯅ ꯆꯠꯈꯤꯒꯦꯁꯨ ꯂꯣꯏ ꯈꯪꯉꯅꯤꯕ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯈꯨꯗꯛ ꯄꯤꯕꯗꯤ ꯀꯅꯥꯁꯨ ꯉꯝꯃꯣꯏꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯗꯤꯜ ꯇꯧꯕ ꯂꯥꯛꯄꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯤꯜ ꯇꯧꯕ ꯄꯩꯁꯥꯗꯨ ꯌꯥꯎꯗꯕꯅꯤ나 ꯃꯥꯅꯁꯨ ꯉꯝꯃꯣꯏꯕ ꯁꯤ ꯌꯦꯡꯒꯦ ꯈꯛꯇꯅꯦꯕ ꯃꯥꯁꯨ ꯀꯩꯅꯣ ꯌꯦꯡꯈꯤꯒꯦ ꯃꯗꯨ ꯄ꯭ꯔꯣꯁꯦꯁꯇꯨ ꯌꯦꯡꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯣꯗꯤꯠꯅ ꯇꯧꯗꯣꯏꯁꯦ ꯁꯥꯔꯅ ꯑꯣꯗꯤꯠ ꯇꯧꯕꯤꯕ ꯍꯥꯏꯁꯤ ꯑꯣꯗꯤꯠ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯦꯀꯥꯎꯟ ꯑꯣꯗꯤꯠ ꯇꯧꯔꯤꯗꯨꯁꯨ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯃꯥꯅ ꯈꯪꯒꯅꯤ ꯄꯥꯕꯤꯕꯁꯤ ꯐꯤꯗꯕꯦꯛ ꯄꯤꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯦ ꯇꯥꯃꯣꯅ ꯍꯥꯏꯔꯦ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯄꯤꯗꯕ ꯑꯣꯐꯤꯁꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯦꯖꯦꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯒꯗꯕ ꯃꯌꯥꯝ ꯐꯪꯗꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯣꯗꯤꯠ ꯇꯧꯅ ꯂꯣꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯣꯐꯤꯁꯇ ꯁꯤ ꯑꯣꯏꯅ ꯊꯥꯕꯤꯔꯀꯥꯟꯗ ꯂꯦꯇꯔꯗꯨ ꯑꯣꯐꯤꯁꯅ ꯑꯃꯨꯛ ꯑꯣꯗꯤꯇꯔꯒꯤ ꯊ꯭ꯔꯨꯗ ꯑꯣꯏꯒꯗ꯭ꯔꯥ ꯑꯦꯖꯦꯟꯁꯤꯗ ꯑꯣꯐꯤꯁꯇ ꯄꯤꯒꯗ꯭ꯔꯥ ꯇꯥꯃꯣꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯛꯄꯗꯣ ꯀꯩꯅꯣꯗ ꯑꯩꯒꯤ ꯔꯤꯄꯣꯔꯠꯇꯤ ꯇꯧꯗ꯭ꯔꯤ ꯉꯁꯤ ꯒ꯭ꯔꯥꯝ ꯁꯚꯥꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯎꯃꯤꯟꯅꯔꯕꯅꯤꯅ ꯁꯤꯒꯤ ꯑꯦꯛꯅꯣꯂꯦꯖ ꯑꯣꯏꯕꯤꯔꯣꯕꯀꯣ ꯐꯣꯔꯒꯤ ꯑꯩꯅ ꯊꯕꯛ ꯑꯃꯈꯛ ꯁꯨꯖꯈꯤꯕꯁꯦ ꯃꯃꯤꯡꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯏꯔꯤꯒꯦꯁꯟ ꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯀꯥꯔꯟꯖꯥꯎ ꯁꯤꯇꯦꯛ ꯇꯨ ꯂꯝꯗꯣꯡ ꯕꯔꯃꯥ ꯁꯨꯔꯨ ꯔꯣꯗ ꯇꯥꯕ ꯁꯤꯒꯤ ꯊꯕꯛꯁꯤ ꯑꯗꯣ ꯑꯣꯜꯔꯦꯗꯤ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯃꯥꯡꯗ ꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜ
amount is 13 lakhs something 17,000 like that. Okay, also got our budget lady. Although Sigi Tabaxi, Aina, Singi Saitaki, so as Yanis, who is a little Suza Gravity, or the Pasha, other people, but that's a little more agitated. How is it necessary by going then increase the food may have a marathon of health. We saw you preserve the officially. Kaya na kan to most thopra ha zile ina koi office ki officer ki mai da hygienic de se che na ka da ai ki thawak ji da ikdam koi mayam jaru te na phajana su ko kya se le mane to ko da sujai ki thawak se percentage se ka yeng bi ni am kana ha se bane se che na da ina do ba singa kai sabi do ki tebal da thanjo ka da sidi ya wa mayam ji ki yen ba ka da ko na ro lobby hobi de like that, she's managing.